Moibung Kunogi eviction the MLA Dingogi could yawi hana protest atakri, MLA boycott okri. Impal West ki Sakmai Kendri Manung Sanba, Moibung Kunodu Sataki eviction as the local MLA Hikam Dingogi could zauna yawi hana, Kuladugi Miam Akan Mamona protest okri, Loina MLA Dingo Kulashida Sanglakpada Ating with Hamle Masum, boycott our henangasi, Moibung Kul the Pang to keep a power Mikamada, Moibung Kul Youth Club ki Secretary Subasandra Fundokri. Mana Makatana Haikivida, Moibung Kul you in a Sakmaigi, SDC ne eviction taunaba demarcation taubuda Kulasigi Seasonariba, Guhashi Yaukidi, Adabungashi Ayu Guhashi Punjan Biramle, Kulasigi Miam, Apabataknaba Ishing Panganabagi Damak the Ishingi pipe thing but Loerabasu, House of Power Ishing Pidi, Machina Kulasigi Miam Ishing Pangabi Awawa, Adu Miamna Mayukna Batabani. Kulasigo in the lady ba crematorium asisu eviction to the Sidokitri. Kunjas in a Kulgio in the lady ba crematorium Sidokana ba Hirabasu, Karimata Tabikiti, Hausiki Kulasida, Mishi Mina Tolakpada, Potlo in a mapam retreat, community halls to Gaibikri, Kulasida lady ba Mio Sing Hingnabigam Ising Pio Habasuyadaba, Ashi and I Yorakpada, Potlo in a crematorium Sulatabana, Hing Basuyadaba, Si Basuyadaba, Yamna Wana Marak the lady. Maramadun eviction the local MLA Haikam Dingo Yawana Mahaku Kulasigi Miamna boycottori, Ma Kulashi the Sanglakuyaro Hena Fundorki, Loina Pau Gimi Pamadur Sharugyaki, Bamiano Kuladugi Miamda, Apapatanabi Ising Pio. Asiana Yorok pada Poloinaba crematorium Savio, Shamai Kendri MLA Dingo, Kulashi the boycottori, Kulashi the Sanglakuyaro Hena, Pianabiki Kulauke Lauki. Manipur Municipal Building by Logi Matung in a fire safety measure Yaudravadi structure Savi Ayaba PVAD, Utam. Manipur Municipal Building by Logi Matung in structure Amasavi Ayava Laubada fire safety measure Yaudravadi Ayab PD Madusu fire service na Ayaba Piraklava Matung structure Savi Ayaba Pigane Dubu House Lurivadi Hariba Loas Lightringaida Sakiba Yauna Matamsana review Taudrabadi Madura Mahulang Pok Tulakpada Kanmangamloy, Maramaduna Matamatam Gioina, Yingsin Batangai Fadi, Masigaloin in a building by law and a pair safety measure Legadavani Hirabasu, maintenance Tawus Tangai Fadi, pair extinguisher validity Laikangdava Tawigano Haina, Mohutki director Angum Utamna Fundokri. Nation Force at 75 campaign ki manungsana Manipur Fire Service na sinduna Fire and Life Safety Training ki taruk shuba oina hospital amasum nursing home singi nomi goeba Fire and Life Safety Training hagdokpagi thoram receive case oikiba Maut ki director ngangum Utam Kumar na wapum asi phongdoloduna makhata na haikibada Mahaulang po asi tholak loidabadi imanba tholak pamatamna pakhatpana karamna kangani haiba kangauna ba khudong thienba yaba thodoni maduna kalhobu yaba sing matam sana kalhodabada fire service ngairi asoba amangata thopo heli thangal kaithel pauna kaithel dukan gi license dukan singda fire extinguisher thamdrabadi piroi haiba laikhibana ngasidi dukan khuding fire extinguisher thambadi kaithel singasida mehaulang pokthok lepkhre masi matam sana fire extinguisher gi matingdagi ohenbane hari Additional Secretary Home A Subasna Matamatamgi review amadi training tawasna Kangliba Hairiba do Nahongna Ningsing Gamangani. Training asina hospital amasum nursing home singi training as hiena maruai. Institution singasi anabasing layeng mapamni Kodong Tiba Tokle Haituna Hawa Lagasian Basat Pangamgada Vanati Maduna Matamsana Kodong Tiba Singaduging Tonaba Honaba Matokte. Institution Singasida Fire Service ki training Panglabi staff singing Tina Menes to Yuaki. Manipur Fire Service ki Director L. Nabasandra Nahakibada Nation Force at 75 campaign ki Manusana Manipur Fire Service na Sinduna Fire and Life Safety Training ki Tarurak Shuba Oina Hospital Amasum Nursing Home Singi Nomi Yoeba Fire and Life Safety Training asi Mamang na Pangtukiba Training Singadugi feedback Oina Sinbanaki. Land Resource Department lam laibi yuanmegi matang da thokiba notification cancel tawgadabani Kuki NP tha asigi taragani pana Manipur Sarkar gi Land Resource Department state asigi manungda lam yonba laiba amasum registration ga mari lainina thokiba notification adu Manipur Governor na miyeng sangduna cancel tawgadabani haina Kuki NP gi maikei digi ngarang Manipur gi Governor da memorandum ama pisinduna taksingkri hari Governor da pisin kiba memorandum adu da hairibana
Land Resource Department thokhiba notification adu tungda singi area sing yamna kaigadaba mani notification adu gi matungina tribal hill area sing da historical amasum legal protection sing adu kantholaga kanagumba individual natragana entity ama valid document ge loina mafam amada hekta lam leibi yabagi ayaba pibasi yamna mong tadaba masum luzadaba thongni singi area sing da ladiu lam sing asi tradition ama oina tribal sing ge reserve tawduna lairibani adubo anauba guideline sigi matungina non tribal sing na singi area sing da lam khopsin ba yabagi khudong saba kaya do piri land resource department handak thokiba notification adu yamna thamoi sukningai amas state asida hausi thokliba irang asi maru oina majority community singi area singi lam singasi mikaba masum pamadagi na koinana tholakhiba irang amani hairaduna nauna thokiba notification asina tribal miyam da atopa akiba mus sauna piragani state asida lengak session tawrakhiba government singna tribal gilam ngak senana ba hausik lariba law si hena session hanana ba honabigi muhutta anoba legislation kya semduna yamna toin attack tawbagi thawong sing sathai thawong asi tribal singi identity amasum traditional land ownership ta hakthengna akiba pibani mamang da lairamba government aduna majority community scheduled tribe demand status sagoliba si tradition ama oina hilgi tribal community singna mapu oiriba singi lam singasi lauksinna bohona bani amasum hausik lairiba di Manipur Land Revenue and Land Reformation Act 1960 asi singi area da extend tawthi ek asi Manipur gi tampak lam gi area khakta apply tawbani aduga singi area sing asidana Indian Constitution ki Article 371 Clause C na customary law amasum traditional system am oina lamsing adugi mapu oibi gi hak adu piribani Indian Constitution ki Article 371 C asina hill area committee gi constitution gi khuthangda singi hill tribal area sing asigi separate administration gi provision am piri masiga loina state asida lairiba tribal singi land right asi Manipur Land Review and Land Reforms Act section 158 ki provision singna tribal land sing non tribal transfer tawda athing piri bani hill tribal area sing protect tawnaba law laina September 19 Land Resource Department thokiba notification asi singi miyamgi sentiment yamna pendaba amasum nungnang ba pokhali state government lairiba constitutional protocol singa na hill area committee na piriba autonomy grant adu kai khuna badabne loina land resource department na thokiba notification sida governor na miyeng sangduna cancel tawgadabane hari Siri Gaurachandra namo Purbasaram da khoi punamak leminaramba INA Moirang da suk matam sangna thaupu biramba Sri Mairemam Kamal Singhana taibang sintha loiraduna nungsiraba imung manung sagai na tay amadi maruk mapang khwai punamapu thadoklamlaga haukiba September gi ang 18 English singani ga kungamanga langwan gi kungani pani panba irai numita guru gi kripa dagi base onduna Sri Krishna Chaitanya Niladas haib nam phangjaduna Brindaban prapti oikhre lakliba October gi tang ama English singani ga kungamanga mera gi mapani panba yumjagasa numita Shraddha din thokle numit asida laikhidrabagi atama santi gi dam ngamjaba hairang lairang khradang hari sankritan galoina na Siri Gauranga Mahaprabhu gi saranda kasagadauri upalaksya sida Brahman Vaishnav ahalaman amadi maruk mapang khwai khibingna matam sana lengbirakuna harinam sravan tawbiranaba paujinjari Thauram pareng nungthil pung 12 makhai sankritan hoba layoi khraba ipa ibung ga tinabiramba loinabiramba aikhoina di sakhang jahaudraba mipung khudimangna laikhidabagi paujel asibu thingna birabadi mahaki aroiba mathau mangam pangthokpa sida leimana matang oirabasu katpiduna saruk yaba lakpiyu haina imung manunggi miyoi singi maikaidagi paujenjari ba imung manungsing mafam Mairembam Laikai Moirang Thauram Tokpham Mairembam Laikai Mandap Moirang Indo-Myanmar border fencing the More Mayagi tribal village kia ani thokna khaidokri Indo-Myanmar border da hujik chathariba border fencing asina border da lairiba khulsingi social cultural amasum economy da sound akaiba pire Gaubazang village asi Manipur gi border town oiriba More gi meyanakna leiba tribal singi khulamane English singani ga 13 sadakhiba census ki matungina kholasi da yum kunthra ga manga gi punna miyoi sam ga kungu homdoi rom lai kholasi gi maru oi hingnabi gi lambi asi lawu singu tawbani haukiba sai English singani ga tarada approve tawkiba India Burma border fencing project asi gi saru am oina central government gi makedegi Gautazang village the border pass am hangdoktuna thamdi
इंग्लिसिंग अनिगा तरागा मरी द इंडो म्यांमार बॉर्डर की सरुकता किलोमीटर 3.43 की बॉर्डर फेंसिंग असी मपुंग फाना खाब लोइख्रे मसिना मरम ओइरगा इंडिया अमसु म्यांमार अनि की मरक्ता लेरंबा ट्राइबल खुल कया अनि थोना खाइदोख्रे इंडिया अमसु म्यांमार की बॉर्डर लेरिबा खुलसिंग असी हिस्टोरिकल की ओइबा मरी अदुमक लैने ममांग इंडो म्यांमार बॉर्डर की सरुक किलोमीटर 10 सांग बॉर्डर की सरुक अमा फेंसिंग खाख्रब मतुंग इंग्लिसिंग अनिगा कुनगा मरीदा मखाताना किलोमीटर 10 अमग बॉर्डर फेंसिंग खाब लखरे ऑब्जर्वर रिसर्च फाउंडेशन की एसोसिएट फेलो सीपरना बैनर्स इन फोंदोखिबदा इंडिया अमसु म्यांमार बॉर्डर खुंदारिब नागा कुकी मिजो सिन सिंगो फ्रुप सिंग सि कल्चरल प्रैक्टिस अमसु इकोनॉमिक एक्सचेंज की ओइबा अनक मरी लेथि इंडो म्यांमार बॉर्डर की किलोमीटर लिसिंग अमग सत्रुक निफुग हमदोई सांगबा लमखै की सरुक असी अरुणाचल प्रदेश की ओइना किलोमीटर संवागा खुन नागालैंड की ओइना किलोमीटर सनिगा तरागा मंगा मणिपुर की ओइना किलोमीटर सहुंगा मौद्रागा निपान मिजोराम की ओइना किलोमीटर संवागा तरा असी फावरग सलिबने मणिपुर की कुकी मसा ने मेघालय पुलिस ने लुपा करोड़ अनि हेनबगी हेरोइन कोना फारी मेघालय पुलिस अमदी एंटी नार्कोटिक्स टास्क फोर्स कांगबुना मेघालय की वेस्ट जयंतिया हिल्स डिस्ट्रिक्ट की 8 माइल्स ऑपरेशन से थम मतलब मणिपुर की मेघालय तमना लाकपा गाड़ी अमद लाकपा मियो अनि लुपा करोड़ अनि मखाई की हेरोइन ओइगदब नंबर 4 कोना फारे हरि द्रक कोना फारब मियो अनि तुदी कांगपोकपिदगी नखुनजंगदगी चुचुंग सेत्रो अमदी चुचांगपुर की सोंगपेहादगी थांगिन तपथांकावी मेघालय पुलिस की पाउसन है मेघालय की वेस्ट खासी हिल्स डिस्ट्रिक्ट की एडिशनल एसपी अमदी एंटी नार्कोटिक्स टास्क फोर्स की अपुनब फोर्स अमना मफम अदुर ऑपरेशन चथरिङैदा यामना सिंगनगा एबो मोंगदा टाटा ट्रक रजिस्ट्रेशन नंबर MN05 की 2315 असी असम की सिलचरदगी मेघालय तमना लाकपद पुलिस की खंगबुना वेस्ट जयंतिया हिल्स डिस्ट्रिक्ट की 8 माइल मतमदा गाड़ी तोान तोान सपोन केप यांखई हेरोइन नंबर 4 हापदुना पुरंब थेंगनबदगी मियो एनी पोलम सिंग कोना फरखिबने हादि मेघालय डिस्ट्रिक्ट पुलिस की चीफ जगपाल दनाउन फोंदोखिबदा ड्रग सिंग ग्राम 913 लोइनना मखोइदगी सेल ओइना लुपा 7,735 मोबाइल फोन अनि साउथ कोरियन कजाकिस्तान अमदी बर्मिस करेंसी नोट खरस फगखि मखोय अनि की मथक NDNPSA की मखाद केस अम लखोतुना मखातना थेजन हमजनबगी थबक सथाबौख्रे हरि एशिया कप की चैंपियन ओइरब इंडियाना ट्रॉफी लौ हाबि याखिद्री ट्रॉफी अदु पाकिस्तान की मोहसिन नकबीना पीबि लौखिदबनि एशिया कप की फाइनल द इंडियाना पाकिस्तान बु माइथीब पीदुना चैंपियन ओइरब ट्रॉफी लौ हाबि याखिद्री पाकिस्तान क्रिकेट बोर्ड PCB की चेयरमैन ओइरिबा एशियन क्रिकेट काउंसिल ACC की चीफ मोहसिन नकबीना पीब ट्रॉफी लौरोय हाबगिदमा सूर्य कुमार यादवना लुसिंग इंडिया की टीम ट्रॉफी लौकिने दुबई इंटरनेशनल स्टेडियम पांथोखिबा एशियन कप की फाइनल मैच लोइरबा मतुंगदा इंडियाना ट्रॉफी लौखिदबगी थोंग अदुबो मैखे क्यादगी येनिंगदब फोंदोंगरखि फाइनल मैच लोइरबा मतुंगदा सूर्य कुमार यादवना लुसिंग इंडियन टीम की सनारोसिंगना ट्रॉफी याउदना हराबो फोंदोखि यमलोनब लाइबा अनि की मरक्त साउन उखनरकपगा लोइनना सनाबुंगदसु येंगथिनबगी मामी तारखि थांग जनुमित फाइनल संलगलब टीम मनी की फोटो नंबगी थौरममा पांथोनबा थौरांग तके दु येंगथिनबगी सा हेंगनरकपगा लोइनना इंडिया की कैप्टन सूर्य कुमार यादवना पाकिस्तान की कैप्टन सलमान अली आगा अमदी पाकिस्तान क्रिकेट बोर्ड की चेयरमैन मोहसिन नकबीगा पुन्ना फोटो नमिनरोय हैना फुंगतोरकपदगी फोटो नंबगी थौरमदु कैंसिल तौखि सही निफुग मथोई सूरबा एशियन कप की पुवारीदा पॉलिटिकल की इथिल संगी मामी तारखली टूर्नामेंट असिद इंडिया की सनरोइसिंग पाकिस्तान की सनरोइसिंगा खुसोकनसी याखिदबगी मतांगनसु मैके क्यादगी यानिंगदब फुंगतोंगरकप लैख्रबने इंडियाना एशियन कप की चैंपियन ओइबा हंदकना मापन सुबने फाइनल मैच ता पाकिस्तान हाना बैटिंग तौबदा ओवर 19.1 की मनुंगदा पुनः रन चामगा निफुगुतर लौखि कुलदीपना विकेट मरी लौदुना अमसुंग विकेट ख्वाइदगी याम लौब ngamba बॉलर ओखि इंडियाना बैटिंग तौबदा सुपनगी रन कुन लौबदा ngairiङैदा विकेट तर अहुम तुखि अदुबु तिलक बार्माना बॉल यांखैगा मथोइ मायुनबदा रन हुमफुगा मापल लौदुना इंडिया की फिबम फगदन मंगाखि तिलक बार्माना मैच लोइब फाव आउट ओइदना संजू सैमसन अमदी शिवम दुबेगा लंबा पादुना इंडिया की फिबम फगदन मंगाखि रिंकू सिंगाना बाउंडरी यईदुना पाकिस्तान बु विकेट मंगादा माइथीबा पीबा नमित 15 की मनुंगदा पैरामिलिटरी फोर्स लौथोकदबनी
Imphal da leiriba tribal girls hostel da leisiliba paramilitary personnel sing numit taraga mangani gi manung lauthokadabani haina Tribal Youth Council Manipur TYCM na takshili wafam asida ZMA Student Organization Manipur JSOM amasum All in Pui Student Union AISU na susakolakli ZMA Student Organization Manipur amasum All in Pui Student Union na tuan thadorakpa sirol singda paramilitary force na tribal girls hostel leishin mana maramoiraga Imphal mahitam liba tribal mahiroi singi right khungaunari hostel la leramba mahiroi sing tanthorapadi gi sel sang na tuan mafam singda ren lawduna leidi punama sigi yenglaga Tribal Youth Council Manipur na taliba demand phangdriba phawba sangsilakpa khongjang kudingma mapung phana sagotkani hairi border fencing khabagi thabakta cooperation piroi Myanmar ga lonabi India gi ngamkhaida border fencing khabagi thabakta makalamatagi cooperation piroi hena Kuki village sip.Nungdang puna khuyek pidan thadorakpa chirol amada phongdorakli chirol sin hai border fencing khaba masam free movement regime FMR satna handabi ki mayokti yaningdaba kholaw kya lauduna lakhi United Naga Council siramasi gi matana yaningdaba phungdokhiba maramna yasinaba puranaba gi damak UNC ki mihutsin kaudun wari sanakhi du ngasi phawba yasinaba ngamdana laidi Kuki Jau Furuki Yanglaga political demand phangdriba phawba masum state asida tangdu laitaba phibam hanjilaktriba phawba Kuki sip singna border fencing khabagi thabakta cooperation pidanaba warep lawri mari lainaba authority na sungam khai sambal khabagi thabak khudak lepi haina su appeal tarakli aduga tentakna sumna myamna thamjaramgi haujiku inadi myam pausu matang ase lusinjarage amasum makhataba anoba update Mayam punang amina siya sinil sigi makitigi su miyangi mapamda makata na thamjari makata ba anoba update mayam punang amina siya sinil sigi makitigi miyam na thamjari